ꯄꯨꯝꯅꯃꯛꯇꯗ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯎꯗꯝ ꯇꯨꯗꯦ ꯅ꯭ꯌꯨꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯄꯥꯎ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi ahan pauda matam kuina letluraba inter district bus service ngasi dagi amuk nauna bus service tawba hokre loinana inter district bus service hawdokpa asida miyam nasu apenba nungaiba phongdoknarake lamdam asida covid-19 thengnariba doctor amadi health care provider singbu hotel da quarantine tawu matamda masa na sel thihen ba si yaning de haina Indian Medical Association Manipur State Branch na phongdorakli association asina thadorakpa cherol amana atopa state singdadi 5 star da lehali adubu lamdam asidadi fagi oina khali masigi matangda secretariat ta thokiba order adu handokpiu haina phongdorakli lamjing maira Robin Hood ki laikhidabagi mangarak suba kumol thauram lakliba July 9 na pangthoklagani haina Joint Committee on Inner Line Permit System JCILPS ki convener YK Dhirena phongdorakli alem goina sandoragi ba pandemic goina chadamoina sandoragi ba covid coronavirus covid-19 na maram morakanda handaki sehigi pangthokadori udung laba ningsing thoram masimadi maming tagi oina shopping ngakna magi mangarak suba asumba ningsing thoram masi JCILP na warep tu logjere ayuki pung mapandagi horakanda mising yamdana aigoi haikat lekat tambagolona patpa thorom amaga loinana Department of Horticulture and Soil Conservation Manipur amadi Manipur Organic Mission Agency momagi mityeng makhada ngasidagi hauna ukrul fezol amadi Senapati district ki lomi singna puthokpa off season mahai marong amadi mana masing miyamda phanganba hokre hairi Covid ki lockdown matam asina yompham chafam mafam rang khangna lairiba sing asigi makhoi bu khitang support tawbina bagi damakta makhoina puthok chariba organic ki horiba pothok sing asibu khoina makhoi bu mateng pangbire hairaga horticulture department asina under da organic outlet asida makhoi gi damakta akhoina makhoi gi pothok sing asi yonana bidamakta akhoi department na sinja langjabani khoi manipur da lairiba all the district hill and the valley da lairiba pothok thoiba organic ki pothok horticulture department na makhoi da pi khiba FPC gi kuthang da pija khiba singa do makoina puthok chara aga makoi su yompham leitabane hogiti awaba mada leirabani na akoi gi damakta akoina makoi singa makoina puthok chariba pothok singa sibu mateng pangbiba oina akoi organic outlet asida makoina pukhachara aga makoina yon Khuraizam Rajesh na izaba direction amadi puthok jaba minute 10 gu humdoi sangba short film Mekle 2032 na UVAA Virtual Film Festival 2020 da Best Originality Award phanglakle film maker Khuraizam Rajesh Kaisampat Laimajam Laikai Degini Mekle 2032 hariba short film asina tongan film festival anida best VFX ki award sing phangbang amlakre Biju VFX hairega sukhanaba Khetri Mayum Priyojitna film asida visual effects sing tawkhibani haire Bosem na loba SSLC examination 2020 da Kaisamthong Assembly Constitution gi oina position laurakraba Mahiroi Singbu taramna okpagi thauram ama pangthokre thauram adu INC ward number 12 ki corporator Pochangbam Ongbi Premila gi mityeng makhada Kwa Kaithel Thoksom Laikai Development Society na sinduna pangthokhibani thauram asiga mari leinana Haksel gi card su yanthokhi 2020 gi position holder singse aihana makhoi bu encouragement pi jari bani haijaba tare tungda lakadori ba chhatra chhatra singse akoi gi thongna pibiba ga loina na aihana message pijaning duna asigumba thorom ase pangthok jabani loina na ngasi gi thorom asida akoi gi health card lupa lak manga gi kendra asida anabada laying na bagi damakta aihana sajaraga akoi gi beneficiary singsida yanthok jabagi program ase asimasu pa thamjaba Let the education continue non-stop haiba thimda Manipur Alliance for Child Rights MACR na Child Rights and Human Rights khutcham naduna motivational campaign ama chathakre campaign asina Imphal West, Imphal East,
Thaubal, Bisnupur District, Kangpokpi, Senapati, Chorachandpur, amadi Chandel District ki tongan mampham singda leiriba angang lising ama hena konsinbagi pandam thamli hairiba campaign asi Andro Parking gi Imphal East District ki Police OC Vinod Kumar Moirang Themna haudokhibani Mari Lainaba Authority na hanna yengsinbidabadagi fibam soklaba Imphal East Kairao Bitra gi lambi ngasi Youth Development Center Club ki thomi singna semjin kre hairiba lambi asi nongju thana maram oiduna nongmuno magi soksi lakhibani adubu local MLA oiriba Laurembam Rameswar gi mityeng makhada club asi thomi singna semjanba haukhibani airi Laibak asida COVID-19 ki confirm case lakh manga lising marfuga manga chamri henkre active case na lakh ani lising kun chama henkre miyoi lising tara ga taret ka chamri na laikhidre amadi miyoi lakh ahunga lising nifu taret chamapan layeng badagi fagat lakre India gi oina pung kun ga mari da anouba case lising tara ga ni pan chatruka yankhai ga mari lakhi hairi Center na Nagaland da amuk hanna tha taruk disturb area sangdokre disturb area asi sahi asigi December gi tha loiba phawba sangdokhibani Home Ministry na thokpa notification amagi matung ina state asigi apunmada Armed Forces Special Power Act 1958 number 28 of 1958 ki section 3 gi makhada ek asi June kuntra ngarang degi chatnaba hokre hairi Huyen Lalong Thangta Cultural Association Iril Bungna Sinduna Thangbi Taragani Pan Tharol Akari Haiba Hiramda Tha Ama Chupna Chatharakpa Workshop Ama Ngasi Loisin Kre Iril Bungda Leiba Association Asigi Sanglen na Pangtok Kiba Thoram Asida Saruk Yakiba Manipur State Kala Academy gi Secretary L Kesorjit na Fongdok Kibada Thangta Aibasi Mitai Furup ka yamna naknaba mari lainabata natana Furup asigi civilization masak tak lebani asigumba art form asibu yamna awang mathakta thangatpa mathau tai haina fongdokhi Leiba aikogi punsigi mahing asi aikogi aseng masak ama mayamda utnana bahonaba aikoi asi maitei asi karino aikogi manungda yawriba punsigi chatnaro aikogi thazaba philosophy mim gi marakta lainariba mari mim ga mana mim gi thawai asan atopa mim gi thawai da aikoina karamba bichat kani karamba bevar thamani karamba gano chawtobani haibani chingba sumba se aikoi explore to badaka oire hena khalli Thangta sida achoba maitei gi samaj sida achoba sirol masagat pada samaj ma masak ta civilization amada nasina lobu ya bathudang si yam chawi habdo khandar badagini akoi hoji paliga sarkar sinasu aduga akoi art and culture department na state kala academy na maitei mu itar gadi masigi basic no se akoi khandaba yade haibagi wakhalon ngasi yoina di matam gi paudam tu dia news loisinjari Midyeng taduna laibiu puduna laksage matam gi thokpa thodok wathok singi pau midyeng taduna laibiu ngasi gidamak tadi mayambu kanana baya than nizari